हिदाकसे नामो अखोगी हैचकी मतंदा अखोगी इंदो पाखंबदा सालारन सिदबना तंबिरंबा हिदाकनी मागी मसा मनाई जिंदा असुमना लमु तयमीना नंगी सदाना दाना नारबदी असुमना लायंगोना तंबिरंबा अदिगु हिदाकनी एकता उर्जागी लेना सिदा लिसिंगोमदा फाबा अनाबा मसे कापक्तन तोरनी कापक थनबुगी सुमाई खनगदब मसे उदो पांगबगी माइगे मरी सुनाई निपान की हिदानी एक लैबा उजागी लेना लिसिंगोमदा अदुगुंबा फाबा लंबा हिदाने सुनने की हिदाने थी एक तो पाट पाप पोंबर तंबा फुरी फुरान महिंग मुहिंग खुयिंग तौबा महिंग थुंबा उरिंग थुंबा साफट पाट पाप पोंबा तंबा एक लैबा उजागी लेना है लेना दुगे को मशीना फाबंगमे लाइना लिसिंग अमगा मथक्तनी मसीदी काफी हाँ भाई काफी होने मेरे शुरू था एक तक मुँह हाथ के जेन थोंबग मानब मनंगदी जेन थोंब मरमनी हिदाची सेमद अदना एक लैबा उजागी लेना की महित मैम बिना चावद मम थन थन चलगा फट फट अदुम तुबा अदुगुबा हिदाक नसे सुनने की लानती इंदो पाहंगना मागी एक सलाह तेरता तंबिरंबा हिदाक तो हैचकी मतंदा मतंग माइसौ खोलांग थाबगी ओजा युदा अखोगी ओजादा समनबना अमुक कनतौबा समनबदा तांबा समनबदगी अमुक खोलांग थाबदों ताकपा खोलांग थाबदगी अमुक मतंग थंदरपना अयोदा अमुक ताकपा मदुनी तौरी माइ तौदना वाली हिदाकसे महौसागी लायेंगनी उजागी लेना सिदा लिसिंगी मथक्ता एक नाबा महिंग नुहिंग फुरी फुरंग पाट पाप पोंबा तंगबा खुहिंग उजागी लेना ता कनागी गी थुंबा खोटपा सिंगी लेथोकपा लेसिनबा एक लैबा खुदिबा लिसिंग अमगी मथक्ता नमु ताइबंगीगी मदुगुंबा लेना फानबा ngamba अदुगुंबा हिदांग हिदाक सुमाई तौदना अखोना हिदाक सेमबा बिजि अखोगी हजिक मतंगी गैस कान हाइनरिदो मददगा अखोगी सेमबा याबा हिदाक नते मौसागी सिंदा उpi सिंदा वागी सिंदा ख्वाइदगी फबदी वागी सिंदा सेमबा हिदाकसिना ख्वाइदगी आइदि थाजरिसे वागी सिंनि सिंगियों मसे वानिको सेसे नमु तयमीगी अवाना से कनाना पोलजिके थिनरपदा खोंग्यांग वाबु अखोगी मपुना हाइनगी मुतुना मतांग पानगिबदो मदुनि वाजिना लोइनमक ngamba हाइतारे अदना वागी मईजिना अखोगी मसिना साखलका सेमक हिदाकसिनी मालेमदा मिथाना पालिगे मस्तिकी हेंबा पोर्ति लेत्रे वाइजिनि मवालवर नमु तयमीगी अवाना पुर मकोपुंग मेदना वाकवा मसिगी मई साग सेम हिदाकसे मस्जिद हेनबा मैरी निमित थाना पालिगे लेत्रे मसिदिको मसि आइना हाइबरति लारिंथौ सनामैना हाइरंबा अदुगुंबा पोनी अदु सिगी पोर्सिदा अदुना
ꯑꯗꯨꯅ ꯋꯥꯒꯤ ꯃꯩꯔꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯜꯂꯒ ꯃꯁꯤꯗ ꯁꯦꯝꯕ ꯍꯤꯗꯥꯛꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯤꯗꯥꯛ ꯑꯣꯏꯒꯦꯔꯥ ꯆꯥꯛ ꯊꯣꯡꯕ ꯑꯣꯏꯒꯦꯔꯥ ꯍꯦꯛ ꯅꯃꯨ ꯇꯥꯏꯕ ꯃꯤꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯂꯣꯛ ꯍꯥꯡꯕꯗ ꯃꯄꯥ ꯁꯂꯥꯏꯅꯤꯡꯁꯤꯗꯕꯅ ꯇꯝꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯅꯤ ꯃꯄꯥꯟꯁꯦ ꯃꯁꯤ ꯈꯪꯗꯕ ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯅ ꯇꯩꯕꯗꯥꯏꯕ ꯀꯟꯅꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯑꯣꯏꯒꯦꯔꯥ ꯑꯍꯟ ꯅꯍꯥ ꯍꯅꯨ ꯍꯟꯊꯤ ꯍꯦꯛ ꯆꯍꯤ ꯖꯤꯔꯣꯗ ꯂꯩꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯃꯁꯤ ꯍꯤꯗꯥꯛꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ ꯊꯥ ꯄꯣꯛꯇ ꯉꯥꯏꯔꯤꯕ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕ ꯑꯉꯥꯡꯗꯨꯃꯗꯒꯤ ꯁꯤꯖꯤꯟꯅꯕ ꯌꯥꯕꯁꯤꯅ ꯆꯍꯤ ꯋꯥꯡ ꯊꯥꯕꯒꯤ ꯆꯍꯤ 500 ꯁꯨꯕ ꯑꯗꯨꯐꯥꯎꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯃꯁꯤ ꯍꯤꯗꯥꯛꯁꯤ ꯅꯃꯨ ꯇꯥꯏꯕꯤꯒꯤ ꯍꯤꯗꯥꯛꯅꯦꯕ ꯃꯁꯤꯅ ꯉꯥꯡꯁꯤꯜꯂꯛ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯁꯤ ꯃꯨꯁꯜꯂꯛꯇ꯭ꯔꯤꯕ ꯑꯩꯈꯣꯏ ꯄꯛꯀꯗꯣꯏꯁꯦ ꯃꯁꯤ ꯍꯤꯗꯥꯛꯁꯤ ꯃꯋꯥ ꯂꯧꯕ ꯅꯠꯇꯦ ꯃꯣꯏꯒꯨꯝꯕ ꯃꯌꯥꯡ ꯐꯤꯌꯥꯡꯅ ꯁꯦꯝꯕ ꯍꯤꯗꯥꯛ ꯑꯗꯨ ꯌꯥꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯍꯤꯗꯥꯛ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯁꯤ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛꯇꯒꯤ ꯍꯧꯈꯤ ꯃꯤꯁꯨ ꯍꯧꯈꯤ ꯂꯥꯏꯁꯨ ꯍꯧꯈꯤ ꯍꯤꯗꯥꯛ ꯍꯦꯛ ꯂꯩꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯍꯧꯈꯤ ꯀꯪꯂꯩꯄꯥꯛ ꯏꯝꯐꯥꯜ ꯀꯪꯂꯥꯟ ꯃꯣꯏꯔꯥꯡ ꯑꯀꯣꯏ ꯄꯨꯡꯍꯩꯁꯦ ꯃꯁꯤꯗꯒꯤ ꯑꯗꯨ ꯍꯧꯈꯤꯕꯅꯤ ꯃꯁꯤꯒꯤ ꯄꯣꯠꯇꯨ ꯑꯩꯈꯣꯏꯁꯨ ꯃꯤꯇꯩ ꯄꯨꯋꯥꯔꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯇꯩ ꯀꯣꯟꯁꯦꯡ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯥꯂꯦꯝꯗ ꯂꯩꯕꯥꯛ ꯑꯃꯠꯇꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯒꯤ ꯊꯣꯛꯆꯕ ꯄꯣꯠꯊꯣꯛ ꯃꯌꯥꯝꯁꯤꯡꯁꯤꯅ ꯍꯤꯗꯥꯛ ꯁꯦꯝꯗꯅ ꯈꯣꯠꯇꯅ ꯃꯥꯏꯆꯧ ꯐꯔꯥꯡ ꯊꯥꯕ ꯑꯣꯏꯅ ꯆꯍꯤ 500 ꯄꯨꯟꯁꯤꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯂꯦꯝꯗ ꯆꯍꯤ 500 ꯄꯨꯟꯁꯤꯕ ꯃꯤ ꯂꯩꯈꯤꯗꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯆꯧ 3ꯀꯤ ꯁꯨꯃꯥꯏꯅ ꯃꯣꯏꯗꯤ ꯍꯦꯟꯕꯁꯨ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩꯄꯥꯛꯇꯗꯤ ꯑꯗꯨꯕꯨ ꯑꯇꯩ ꯂꯝꯗꯗꯤ ꯆꯍꯤ 500 ꯄꯨꯟꯁꯤꯕ ꯃꯤꯁꯤ ꯂꯩꯇꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯁꯤ ꯅꯃꯨ ꯇꯥꯏꯕ ꯃꯤꯁꯤꯡꯁꯤ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛꯁꯤꯗꯒꯤ ꯍꯧꯈꯤꯕ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯑꯇꯣꯞꯄ ꯂꯝ ꯑꯃꯗꯒꯤ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯂꯧꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯅꯃꯛ ꯂꯩꯌꯦꯕ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨ ꯂꯩ ꯍꯥꯏꯕꯗꯨꯒꯤ ꯈꯨꯗꯝꯁꯦ ꯑꯩꯅ ꯃꯁꯤ ꯍꯤꯗꯥꯛꯁꯤ ꯁꯦꯝꯕꯅꯤ ꯃꯁꯤ ꯌꯥꯏꯐꯔꯦ ꯃꯁꯤ ꯍꯤꯗꯥꯛꯁꯤ ꯃꯥꯏꯗ ꯃꯍꯤꯡ ꯀꯥꯕ ꯎꯔꯤꯡ ꯊꯨꯡꯕ ꯐꯨꯔꯤ ꯐꯔꯥꯡ ꯊꯨꯡꯕ ꯍꯥꯀꯠꯆꯕ ꯅꯥꯏ ꯆꯥꯕ ꯄꯣꯝꯈꯠꯄ ꯁꯤꯡ ꯂꯩꯊꯣꯛꯄ ꯂꯩꯁꯤꯟꯕ ꯄꯣꯝꯕ ꯇꯪꯕ ꯘꯤ ꯊꯨꯡꯕ ꯑꯗꯒꯤ ꯍꯦꯛ ꯂꯩꯕ ꯎꯟꯖꯥꯒꯤ ꯆꯥꯐꯠꯄ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯨꯍꯤꯡ ꯇꯧꯕ ꯎꯟꯖꯥꯒꯤ ꯂꯥꯏꯅꯥ 109 1,000ꯒꯤ ꯃꯊꯛꯇ ꯃꯁꯤꯅ ꯑꯗꯨꯝ ꯂꯥꯌꯦꯡꯕꯗ ꯑꯗꯨꯝ ꯐꯔꯦ ꯃꯗꯨꯒꯤ ꯍꯤꯗꯥꯛꯇꯨꯅꯦꯅ ꯁꯦꯝꯃꯤꯁꯦ ꯃꯁꯤꯅ ꯑꯍꯥꯟꯕ ꯁꯦꯝꯕ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯍꯤꯗꯥꯛꯁꯦ ꯀꯌꯥꯅ ꯑꯩꯅ ꯁꯦꯝꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯏꯕꯣꯛ ꯄꯨꯔꯦꯟꯒꯤ ꯍꯥꯛꯇꯛꯇꯒꯤ ꯇꯧꯔꯛꯄꯅꯤ ꯌꯥꯏꯐꯔꯦ